LAMPHEL Police Station na KONBA Airport Road ta LEIBA Tiddim Motor Showroom da SAKHANGDABA singna Nongmei round ani Kapsillamle KHARA ani Yaona Showroom SARUK KHARA Amang Atta Thokhre Thodok thokpham dagi phangba paw amagi matung ina thodok asi ngarang November gi kungi ayuk pung anirom tamada thokhibani mafam aduda mamai mamit khumba Royal Enfield motorcycle tongduna lakpa mioi ani showroom aduda Nongmei round ahum Kapsillamle hairi Nongmei Kapsillamba aduda showroom main entrance ki ming cell gi thong ama showroom da display tawduna thamba angoba machugi Ultros Racer iTurbo Plus car ama virtual sunrise machugi Tata Curve EV in power plus top model amagi mingsel Amang Atta Thokhre hairi showroom asida Nongmei Kapsillamle thodok aduda yaningdaba phongdok laduna ngasi Tiddim Motors ki staff singna showroom asigi mamangda wakat mifam ama chathaki wakat mifam aduga mari lenana showroom asigi sales manager Irengbam Chicharanjan na hai Leibaki asuklu raba tanja asida asumna Nongmei Kapsillamle gi thodok asi yamna laibak thibani Tiddim Motors ki maikaida pen da balai rabasu wari sanasi madugi mahuta Nongmei hekta Kapsillamle gi thong asidi pende Tiddim Motors ki staff jani gi mathakta thabak tawduna yum punari bani showroom asida Amang Atta Thokhre haibasi staff singda awaba pibani matungda asigumba thabak asi amukhana tawbiganu hainasu makna makhatana appeal tawki November ki tang kun Wednesday haibun numit asigi nongalamdai tung ani taw matamda masakhangda miyoisina Tiddim Motors Nongmei round khara Kapsillamduna Tiddim Motors ki saruk khara koi manung suyauna Tiddim Motors ki saruk khara koi Amang Atta Thokhre Tiddim Motors staff singa koi akan momongda koi condemn tawjari hariba asi koi Tiddim Motors ka kanangumba loop nata kanagumba sangsa nata kanagumba miyemta ga koi mamang matamda ningai sangdanaba nungainasdaba kadigumba amata koi leijade kanagumba group nata kanagumba miyoisinga nungainadaba lei koi mete mcha masen koi nungainadaba gi muhutta koi kanagumba miyoisina hainingba phoningba lerega su koi Tiddim Motors ki general manager Tiddim Motors ki aisa manager Tiddim Motors ki manager sing the pau pibiu pau phauna biduna koi nungainadaba sing adu koknanaba koi phonglauna koi hangtokuna thamjari asigumba aki khan pau pibiba aki khan phonba asigumba Nongmei Kapsillamle bom namjingna sing asi matungda mona tawbiganu haiduna koknona khurumduna haijari